White House Protected Forest Area ki tongan mafam hundra mathoida lam kopchin laga lanai miyo singna kundal silamba amadi kundana na bakona basing ngasi masing yamlo police personnel singna Ngaksen laba matung mari leinaba officials sing yauna JCB sijinaduna nongna saramba yauna leiramba yum sing tugai duna eviction tokre hauze thodok thofam dai khoigi paumi subananda leiri subananda hauze fawbada mapmadu da kari thodok sing thokpa leibage loina police na Ngaksen bagi thabak chatharibra Kalakpa Kongtang amagi saruk amoina White House Protected Forest Area bu Ngaksen na ba Thawal Forest Division ki District Forest Officer TS Lokendro na thasigi mapanda notice ama thoktuna koi ngarang numidang pung mga fawogi manungda niyam kaina sajinba yum sing lokthokina na ba khan kibal laikrabani notice adu thasigi mapanda Thawal District Forest Division ge Deputy Ranger Mohammed Salman na yumbu singda thinba salba matamda usoi popi dagi miyoi kyamuk tholaktuna irang horokibag loina National Highway number 102 Imphal More lambi gi thingna ba khongjang fawa sangsin khibane hauze police na Akanba Mawong Da Ngaksen bagi thabak chathad bana maram oiraga pamdaba thawjok sing thokpagi paudi leitre ini kan hari ini jom hari kopi ya nong angin kan lagi. Kopi kami ada di sana kali ni.